अहानबद मयामबु चेसम नवासना तरामना ओक्सरी अमदी इकाई खुमनब उच्चरी ngasi warisi South Korea da thokibani yamna kuidriba thodok amakhakni haiba thodokshida mi hatlaba matungda accused nupi si celebrity amuk oirakpagi warini ngasi mayamda aina lijadoriba warisi Thailand da handak ikui kuidana Russian nupa amana nupi macha ama hatkibagi wari ama mamangda aina lijakiba wari duga hairiba warisiga yamna opposite oidoni handakki warisina masak mato fajabi nupi amakhakna nupa sing hotel da pusalaga hatkibagi wari oidoni Hauzikti wari sigi in detail si amuk khangminarasi numit khudingi miyoi la kaya ama marup mapang khangna chanaba miyoi kaya na pirakpa chana thaknaba mayam si karisu khandana lauraga adum chaba thakpa yawi khudam oina hairabada thabak suminaba marupna coffee pithakpa beer bottle ama offer tawsalakpa panba yai offer si aikoina accept toribagi maram sisu aikoi maselgi marakta leinariba thajanaba asinani adubu 2025 ki December amadi 2026 ki February tha maraksida South Korea gi Seoul da nupa ahumna chap manaba nupi amadagi karigumba thaknaba drink amakhak accept torwe makhoi ahum sigi manungda nupa ani amadi adum hagulakhidre nupi sina tawriba si karino mahaki plan intention sina karino ngasigi wari si gangbuk motel da thokiba miyoi kaya mathang mathang hatkibagi thodokta yumpham oiba case amakhakni 2026 ki February ki tang mapan mafamna Seoul gi Gangbugu district ni numidang wairam gi matamda nupi amaga nupa amaga convenient store amagi cash counter da leptuna leibasi store sigi camera na capture torami makhoi animak yengbada chahi kungi longa wairami nupa sina yu amadi soft drinks ki paisa store sida payment torami nupi si nakalda momon minok tawraga lepi store dagi thoraklaba matungda makhoi ani si khud samnaduna manak nakpada leiba hotel amada changlami makhoi ani si CCTV camera da capture tawri amadi young couple sigi maung sisu kaisu singnaningai oide normal oina urami pungani leiraga hotel gi sangpham sida plastic bag ama pairaga hotel manungda changmi nakhiba makhoi ani sigi manungda nupi si khakta oina urami nupi se akoi basida koing yengba tawde masa se yamna normal oirami hathu thabak ama tawbagi mami su taramde yamna gyan tana hotel sidagi thoraktuna taxi ama faraga mafam sidagi chatkirame nupi siga changmin nakhiba nupa sidi hotel manung sidagi amuk hanna tholakhidre mathangi numit ki evening gi pung 5 minute nifu tawa swaida hotel sida thabak suba miyoi amana room se sit sengba tawnaba thong hangdoklami matam sida nupa ama siraga phamungda taduna leibase urami miyoi asina 119 da call tawba matamda atopa site ta phone payak liba miyoi asina phamungda taraga leiriba nupa si sor hondre haibasi chumi ko hairaklami Tabak suba miyoi asina hoi chummi hairami makha tana nupa sigi haksang si already tight oiraga leire maha kitchen amadi natondagi su mahi khara taraga lei hairami call se emergency team da connect tawrikanda hotel sida thabak suriba nupa sigi telephone line si adum pairaga leina ba hairami masigi matung police yoroklami siriba nupa sigi masak si khangdoklami amadi CCTV camera gi footage su lakthoklami video da uriba nupi si police na hanadagi hauna masak khangba miyoi ama oirami mahakna tawrliba thabaksi thodokshina ahanba natte ngasigi wari sigi hawrakfam si tha ani gi mamangdagi oirami 2025 ki December ki tang 13 ni Gyeonggi-do province ki manungda leiba Namyangju city gi bakery cafe parking area sida numidangi pung 13 ka minute kunda car amakha khamlaga lei car manung sida chahi kullongi longa oidoba nupa amaga nupi amaga lei makhoi ani si part time job toriba mafam amada thengnabani masugi matung dating tawba horami numit se makhoi ani chatpa yaba mafam se gari sina chatlami enjoy torami kaigumba tanjada di nupi sina nupa sida nangbu waba ka faudabro hanglami nupa sina makokna oina wai haibagi mawngda paukhum piraklami numit sigi ayama matam si nupa sina gari thoraga adum laikhibani nupi sina magi bag tagi energy drink ama lauthoraklami kaman oina dukan ayambada fangba energy drink si oidoini adubu magi sidi mayumda already kaigumba khara mix tawraba energy drink ama khakni masida mahakna mix toriba posaksi atai kaisu nate doctor na nupi sida tumba yadaba amasung anxiety nabagi treatment tawnaba prescribe tawrkhiba hidak sini mahakna drink sida hapsilibasi nupi sina ngasidi nangsi numit chupa gari leptana thawre maramasina nasadu fresh oinaba energy boost tawnaba energy drink se thaksilo hairame nupa sina kari chu khandana energy drink se lawraga thaksilame maga nungsinari nupi amana pirakpa pot chaba thakpa tawbada chingnaningai kari su oide minute kunmuk leiraga nupa se gyan manglame nupi sina nupa sida yengduna leirame ngaihak leiraba matungda nupi sina nupa gi parents ta contact tawrame masigi matung gyan mangduna leiriba nupa si hospital da purame matung tarakpada recover su tawrame nupa se gyan laklaba matung mahak masa si
chamamnaba amakhak fawrami mahakse energy drink amakhak thakkhibani aduga karigi gyan manglibano amadi kari amata ningsingba ngamdribano haina khalammi amuk hanna numidang wairamsida kari thokki haibasi nupasina magi makokta ningsingnaba yamna kanna hotnarami energy drink se thakri fawadi pumnamak normal oiraga leirami magi girlfriend sida direct karma makhalgi energy drink no kari mix towi haina hanglami adubu thokriba thodoksigi matangda chap chaba maramdi nupi sina piramde nupi se murum sonduna nupa sigi wahang sigi paukhum pidanaba hotnarami maram chaba explanation nupa sina fanglamde 2026 ki January thagi haurakpa swaida nupa sina nupi siga leinaiba nungsi mari siloiselami breakup tawrami adubu hauzik sumangonda thokriba thodoksi kawba ngamdri energy drink ama thaklaga kanamata gyan mangnade January tha loiselakpa swaida nupa sina police station da formal oiba complaint ama tawnaba laklami mahakna police ta chingnanihay oiba energy drink ama magi girlfriend apirai madu thaklubadagi mahak se gyan mangki haina report tawrami masigi matungda thodoksi investigate tawbinaba police ta request macha amakhak tawrami police ki mityang dagi su thokriba thodoksi wahang tawba yaba thodok amakhak oina ui police na nupa sagi ise lawraga testing tawnaba national forensic service ta thakirami result se laktri fawadi police na complaint sigi matangda makhata na investigate tawruba laite haurakpadagi hauna nupa sigi complaint se yamna serious oina lawramlaba nupi se kanano kari tawi haina thidoklamba taragadi matung tarakpada tholakadoriba thodoksi thingba ngamlambagi oithokpasu lai laibak thiba haigadra ahanba victim oiriba nupa sigi blood sample gi test result si February gi tang mapan phawa laklamde result laklaba matungda nupa sigi igi khongjel sida psychotropic substance yawa thengnarami adubu chapchaba evidence laitavana nupi se khudakta fabagi ayaba police ta lairamde nakala maromdana matam sida di nupi sina mamangda pangthokriba thabak sida mahakna tawkhriba soibasi karino haiba masana gyan tanaba hot aduna lairami matamduda nupi sigi wakhalda kari khanki haibasi kanana su haiba ngambanate mahakna pangthokriba thabak si nupa sibu hatnaba hotnaribra natragana matung tarakpada pangthoknaba thabakki ahanba oina nupa sida experiment macha ma tawkribra haibasini matamduda makhoi anisi cafe amagi parking da car manungda puna leminakhibani gyan taduna leiba miyoi ama parking da hundoklamduna chatpa yadabanina mahakna oina nupa sigi parents da call tawkhibani masigi matung nupa si hospital da pukatuna recover su tawrakhibani matang sida problem oikhibasi nupa sina gyan mangduna leiriba mafam sini kaiguma thodoksi kana amatana udaba hotel gumba mafam amada toklamba taragadi nupi sina nupa si mafam sida adum thamlamlaga nupa sigi punsi si manglamba yabagi oithokpasu lei ahanba attempt tawbada fail oiribasi maram ani khakna oirami ahanbada public place ta drink se pithakluba ani subana mahakna mix tawriba hidak sigi dosi khitang hanthaba manba sini ani se semdoklagadi mi ama yamna laina hatpa yabagi oithokpa leirami ahanba attempt si pangthokhraba matung chayol toruk muk leiraga nupi sina ani suba attempt amuk tawrami numit si 2026 ki January gi tang kunipani Gangbugu district ki manungda leiba Suyudong neighborhood ki hotel amani midangi pung 8 kunmari tarami kim kobi masagi chahi kunithoi surabi nupi ama chahi kun suraba nupa amaga room amada changlami makhoi ani si numit kharani ki mamangda randomly thengnabani nungsinaba couple amani haibadi yakhiroi makhoi ani si yu thaklami masigi matung kimna magi bag tagi hangover dagi fanaba hidak amakhak lauthoraklami hidak se mayumdagi mahakna semnaga purakpani hidak sida already tumba yadabagi amadi anxiety nabagi hidak si mix tawrabani handakti mahakna ahanba victim da sina khiba hidak ki dosidagi saruk ani hengatna mix tawraklabani yu ngawrba matungda thangnaba ayukta hangover leibadu leitanaba hairiba hidak si thaksillu haina nupa sida pirami nupa si su lauraga karisu singnadana hidak se thaklami karigi chingnaruni mahaka puna leminaribi nupi amana hidak se pirakpani nupa sina mahakna thakliba potsak asina aroibo oina mahakna thakpa drink amani haina khanabagi maramsu leite ikui kuidana hidak se thaklaba matungda nupa sagi hakchang si son tharaklami aduga gyan mangkhirami ahanba thokhiba thaudoksiga ani suba siga khenaba khara lei ani suba thaudoksi room amagi manungda thokpani hidak ki dosu yamne hengalabani nupi sibu yatpinaba haujikti kanasu leite yuga tumba yadaba anxiety naba hidak siga yamna wangba amount mix tawraga thakpa taragadi masigi result oina mioi amasi yamna laina sianba yai hairiba hidak sibu prescribe tawriba doctor nasu kaidonungda yuga punna thakminnadanaba warning adum pi kimsu wafam se khanglibani khangna ni mahakna mingonda hairiba hidak si pithaklibasi pungdi sum haukhirami nupa sina holiba sorsi sum tap tharaklami yu amadi hidak sina tamna mahaki sor honbasi thingduna fazana breathing toba ngamlamde masigi matung kimna room si
थादोक्ट्रिकान ममांगदा एविडेंस ओइगदबा पोतचैसिंग लोइनमक पैक तौसलगा प्लास्टिक बैग अमदा हापसिलमे अदुगा रूम सिदगी थोरकलमे मथंगी नुमितकी नुंदिनगी पुंग 2:40 ताब स्वाइदा होटलगी मपुसिना रूम मनुंगदा लैरिबा नुपासी रूम थादोकपगी मतम हेले हाइदुना चेक तोबा लाक्लमे महाकना नुपासी सिरगा लैबा थेंगनारमे पुलिसता पाउ पिखिबदगी पुलिस सु मफम सिदा यामना थुना यौरकलमे केस से अहानबददी चुमना सिरंबा मिसी अमगी मवोंगदा हैंडल तौरमे नेशनल फोरेंसिक सर्विसना मतुंग तारकपदा असिबा नुपासिगी ईदा तोंगान तोंगानबा हिदाक कया मिक्स तौरगा यावबा थेंगनारमे पुलिसना सीसीटीवी कैमरागी फुटेज लौथोकलमे कमायना सीखी हाइबसु इन्वेस्टिगेट तौरमे विक्टिम सिगा पुन्ना समिनरखिबि नुपीसी पुलिसना थीबसु हौरमे कैमरागी फुटेज तगी किम से आइडेंटिफाई तौरमे अदुगा सस्पेक्ट लिस्ट महाकी मिंग से हापलमे फेब्रुआरी तांग 9 अहानब विक्टिम की ब्लड सैंपल रिजल्ट लाक्लमे मसिगी मतुंगदा किम से वहंग पहंग तौनबा सुमोन थानबा रेडी तौरमे फेब्रुआरी तांग 9 पुलिसना किम की युम से थीबा हुंबा तौनबा सर्च वारेंट अमखक अप्लाई तौरमे इन्वेस्टिगेशन से सुम मखा चथरगा लेरमे अनीसुबा विक्टिम सी सिरबा मतुंग नुमित 13 सुरमे अदुबा किम दी महाकी अनोबा टारगेट अमा अमुक फंगलमे 2026 की फेब्रुआरी की तांग 9 ने मफम सिसु सियोगी गेंगबुकगु डिस्ट्रिक्ट की सुयोदोंग नेबरहुड की अतोपा होटल अमने हंदक की विक्टिम नुपासी किमगा ममांगदा अमुक्ति थेंगनखरे नुपासी की मरुपसिंगी मतुंग इना ममांगदा मखोइसी ग्रुप ओइना पार्टी तौबा अमदा थेंगनखिबनी क्लोज ओइबा नते चुमना सक माइ खंगनबा अमना अमगी कंटेक्ट लेनबा खक्तनी हाइरमे फेब्रुआरी की तांग 9 मतम कुइना गैप लेरोबा मतुंगदा किमना हाइबा नुपासिदा पाउ फावरमे मथंगी नुमित्ता रूम अमदा थेंगनसी हाइना किमना वा हौदोकलमे नुपासे का हेना वखल खंथरुदे नुपासिना मागी फ्रेंड अमदा किमना रूम अमा बुक तौरगा मनाक नकपा रेस्टोरेंटदगी यामना हाउबा चाना थकनबा ऑर्डर तौरगा चामिन थकमिनबगी मतंगदा हाइरकपदु मरुपसिदा तमलमे मार्क्स यामना एक्साइटेड ओय हाइरमे मेसेज असिना नुपासगी मरुपता थारंबा अरोइबा मेसेजनी नुमिदांगी पुंग 8:40 मुक्ताबा स्वाइदा कन्वीनियंट स्टोर अमदा यू अमदी सॉफ्ट ड्रिंक लेरमे मसिगी मतुंग खुद समनदुना मोटेल अमगी रूम अमदा अमुक संगलमे पुंग अनि लेरगा होटल सिदगी किम खक्ता थोरकलमे महाकना हालमलिबा नुपासिदा किमना टेक्स्ट अमा थारमे टेक्सगी वरोलदा नंगसे यू यामना ngaure aduna ngaihak potha hauko ai hana chatlamage hairame किमना थारमलिबा टेक्सी नुपा से हिंदुना लैबगी मवोंगदने होटल सिदा थबक तौ मियोय अमना नुपा से मथंगी नुमित सीना फंगलमे रूम मनु सिदगी नुपा सेगी आईडी अमदि बियर की बोतल फंगलमे हक्सांगी मपान थोंग सिदा असोकपा अमत लैबा थेंगनरमदे ई लांग थोकपसु अमत यावरमदे था अनिदा पुन्ना नुपी सेगी खुत्ता विक्टिम अहुमनि ताखिबसी अहानबा विक्टिम सिदी मराइबक फबदगी हिंगौरमे अदुबु अनीसुबा अमदि अहुम सुबदि मादौना लैबक फबा हाइबदु ओइरमदे फर्स्ट विक्टिम अमदि सेकेंड विक्टिम अनि की मरक्ता लैरिबा गैप सी चयोल तरुकनी सेकेंड अमसुंग थर्ड विक्टिम की गैप सिना नुमित 13 नि एक्सपीरियंस लैरबा मतुंगदा एक्यूज अमना महाकना पांगथोकलिबा क्राइम सी यामना थुजलकलमे एक्यूज अमना थबक अमा पांगथोकपदा माई पाकलबा अमदि फाबा पुनबा खोटपदगी नानथोकलबदि मखोयदा क्राइम तौनिंगबगी कॉन्फिडेंस सी सुम हेंगलई पुलिस ने एक्यूज से फाबा ngमरोय हाइना खलकलबा मतुंगदा मखोयगी थबकसु थुजनबा हेंजलकलमे अहानबा अटेम्प्ट फेल ओइबदगी किमना अनिसुबा अटेम्प्ट सिदा हिदा की डोजेस से हेंगत मथौ ताय हाइना पारा तमखिबनी किमना अनिसुबा विक्टिम नुपासी सीना फंगबु नुमिसिदा महाकना इंस्टाग्राम दा सेल्फी अमखक पोस्ट तौरमे कैप्शन सिना I am an atom cool tone haina irame masiga loinana #follow for follow #DM for mutual follow haina su irame ahum suba victim se sirba matung February gi tang ta mathoi kimbu police na fadrikan mahakna ani suba selfie ama amuk Instagram thagatlame किम की मरुप सिंगी मतुंग इना महाक से सोशल मीडिया दा एडिक ओइबा मियोय नि हाइरमे नोंगमदा चप मानबा सेल्फी सी 10 मुक नुंगती की थागत पसु यावी हाइरमे अतोप मरुप अमना अमुक किम से मिंगोंदा वरी तोबा कांटेक्ट तोबसी माना अदुम हौवी हाइरमे सोशल मीडिया दा रिक्वेस्ट तोबसु महाकना अदुम तोवी हाइरमे किम ना तौरिबा हैशटैग सी इचम चंबा ओइदे हाइना पुलिस ना हाइरमे मंगोंदा फॉलो तोरकपा नुपा मयाम सिदगी महाकना मागी टारगेट सु थी हाइरमे 2026 की फेब्रुआरी की तांग 10 हाइबदी अहुम सुबा विक्टिम से फंगलबा मतुंगदा पुलिस ना सीसीटीवी फुटेज दगी किमबु थीबा हौरमे अहुम सुबा होटल की सीसीटीवी फुटेज से चेक तौबसिदा जनवरी 19 की थौदोकता चेनरिबि नुपीसिगा अमता ओइरमबसे थेंगनरमे फेब्रुआरी 10 की निमिदांगी पुंग 9 मुक्ताबा स्वाइदा मियादोंग नेबरहुड की स्ट्रीट दगी किमबु पुलिस ना फारमे मियामना पुलिस ता वहंग कयामा तौरमे करीदमक पुलिस ना किमबु यामना थुना ममांगदगी फाजिबनो हंगलमे पुलिस की माइकेदगी चप चाबा एविडेंस लेइतबना महाकु फाबदा खरा थिनथबनी हाइरमे अहानबा विक्टिम की ब्लड सैंपल रिजल्ट से फेब्रुआरी की तांग 9 लाखी मसिदा ईदा हिदा कयागी कॉकटेल यावत थेंगनखी मसिगी ममांगदा किमबु फानबगी एविडेंस अमता लेखिदे हाइरमे
Kim faraba matungda pulisna mahaki phone lausalami amadi magi laifamdasu thiba humbagi thabak chatharami. Mahaki mayumdagi doctorna prescribe toba tongan ba hidak kuntrani fumuk fanglami amadi ahangba hangover remedy bottle kaya amasu fanglami. Ahangba bottle mayam sidagi pulisna khangba ngamliba victim ahum sinataba atopa khangdaba victim kaya amasu lairabra haibagi wahang amakak thoraklami. Wahang pohang tawa matamda Kimna oidaba mayam ama haijale haina pulisna hairami. Kimna pulista mahakna drug pizakribasi mioi ahum khaktani hairami adubu mari suba victim amasu amuk thoraklami. Nupa amana pulista January thakai swaida suyudongda leiba kerake baramada Kimna pirakpa hangover remedy bottle se thaklami. Masugi matung mahaksi gyan mangki hairami. Masina takpadi Kimna mioi kayada drug se pizaki haibani. Adubu wafam se proof tawbadi warami maramdi matamsu yamna hawkre aduga kanagumba amagi e-test tawba tarabasu normal oina result laklani. Kimbu police station da pubasi mediana photo kaya kaplami. Reporter kayana wahang kaya mahanglami. Nangna drug se advance oina ready tawga thambra. Victim mayam sida minungsika fawkidabra. Kimna paw khumamata piramde mahaki expression se change tawramde. Kim tumina makok se nontharaga chatlami. Police ke wahang pahongi matamda Kimna statement khara thamlami. Nupa singa siga aiga yanadaba khara leimaramasina khoibu tuman kinaba Makoigi drinks ta aina drug hapsin bane makoi sigani haibadi aidi khangde hairami yanadabagi drug pizaba haibasi thazaba yaba wafam nate normal person amasi mi amaga yanadaba leiraga di sauraga mafam se thadoktu na chatne drug se pizarba matungda makoi se aina sigani khangde hairibi nupi simaknani ahanba victim se hinglaba matungda drug ki doses se double the hangat kibani police tamhakna hairiba hidak mayam se mahaki damak doctor na prescribe tawrakpani hidak se mi atopada pizaba matamda kari oigani haiba mahakti khangde hairami adubu hidak se gi doses se hangatpada kari fibam oini haibasidi Kimna khanglibani. Seoul Northern District Court na February gi tang 32 da Judge Choi Ki Won na Kim gi pre-trial detention hearing tawrami. Black padded jacket amalit aduna Kim Kota ayuki pung 8:40 da laklami. Marks amasu uplami. Reporter mayam na hangba wahang gi paukhum amata piramde. Mahaki mathakta paliba charge mi ahum hatnaba hotnakiba amadi Narcotics Control Act ki wangmada chatpana chingbani. Adubu makoi ahum sigi manungda mioi anidi sirabani. Kim gi mathakta karigidamak mi hatpagi charge pandribano. Adubu mi hatpagi charge se panaba Kim na mi hatkibagi motive si proof amakhak toba mathau tarame. Mahak na sinnakribasi hu aseng manate. Mahak ki damak use tonaba pirakpa psychiatric medicine si mahak na overdose ta pizakhibani. Kim na defend tobo oina hairiba hidak si kayamuk yamna khudong thiningai oi khangde haibasini adubu mi hatnabagi intention si Kim gi phone da yauraga police na leiba thengnarami. Forensic team na phone se check tobada Kim na chat GPT da wahang kaya ama hangba thengnarami. Yuga tumnaba hidak siga puna thakpa taragadi kari oigani kayamuk yamna khudong thiningai oi hanglami. Masina mioi amabu sihanba ngamgadra haina su hanglami. Hairiba wahang singsi Kim na chat GPT da hanjan hanglami. Chat GPT na paukhum oina yuga tumnaba hidaka mix tobasi yamna khudong thiningai oi. Masina mi amasi sianba fawba yai hairami. Masi khanglaba matungda mahakna dose hangatkibani. February 18 da police na Kim gi charge mi hatpagi oina palami. Police official gi matung inna Kim na hidak se mix tawraga yu thakpada mi ama siangani khangde haibasi aranbani. Mahakna khangna tawbani hairami. Mahak masana chat GPT da wahang tawduna paukhumsu fanglibani. Khangna mahakna thabak se pangthokkibani hairami. Police na Kim gi psychopathy assessment tawrami. Maximum score si 40 oi. Korea da kanagumba amagi score si 25 tagi henba taragadi mioi adu psycho lei haina lone. International gi oina maximum si 30 oi. 30 dagi helagadi mioi ama psycho lei haina lone. Haujik thodok police na investigate tawrga leirami. News se public ta thorlaba matungda Kim gi Instagram account si 240 follower leirambadagi mi lising 13 hengalaklami. Mahaki Instagram comment da Kim se masak yamna fazai maral leiramoi haina hairakpasu yaurami. Atopa comment na Kim gumi nupi amana aingonda drink thaknaba peklagadi aisu thakani haina iraklami. Masita natana Kim na mioi ani hatkiba mioi ama hatnaba hotnakiba sida mahakpu dandi fanghandana thadok pinaba request kayama laklami. Asigumba kok saklaba mioi kayamasu aikoi mayamgi marakte leiri. Kim gi phone social media amadi psychiatric prescription mayam si police na yengsilaga leiri. Kim se fazana makok saklabi nupi amakhakni haiba tare. Magi wakhalda mi hatpasi enjoy tobagum khanbagi mong amakhak mali. Maram asinani mahakna nupabu kauduna hatlibasi. Nupa sumagi mong sidi khangdebanina nupi na kaure enjoy tawrani haina laklibani. Aigi wakhalda ahanda victim hingauribasi. Kim na experiment tawbani haina khanjai. Mioi kayama hatpagi plan laibada accused na matung tarakpada aswa angam yaudana ba
experiment tobasi adum thengnei masimakni kimnasu tawkhibasi thokriba thodoksigii motive Kim gi defense lawyer gi matung inna masana yadana physical contact tawroktanabani hairami mahak se mamangda namja namthek tawbagi mawong khara thengnakhre masina maram oiraga mangonda akiba amakhak faholaga magi wakhalda lei maram asina victim singasina mangonda magi ayaga yawduna physical relation leinaba hotnarakadra haibagi akiba leibana mahakna mangjawnana yuda hidak se mix tawbani hairami adubu police ki maike dagi hojik fawbagi oina kimna pangthokriba thabaksigi motive miyamda phongdokpa leitri khwaidagi ngaklibadi nupa kaya amana kimbu maral leite haina lauthokhtuna thadokhinaba comment kaya ama torakpasini Kim se mi hatlaba matungda celebrity amakhak oiraklami miyamna mahakpu yamna pamnaraklami kok chakpa mayamna pik thanna leiraba ngasigi tabang pani haijaraga ngasigi diwari si matang sidalo sinjarage. Thank you everyone.